Lamdam asigi indigenous manufacturing products singbu promote tawduna mapan lamdagi pothok pusilaklibasing hanthahanabagi pandamda micro, small and medium enterprises MSME singbu Mapangal Kankhathanduna large scale buyers sing Industrial Association, Manipur Chamber of Commerce and Industry MCCI AMADI ATEI MIYAMNA sakhanglaba stakeholder kaya khutsamnanabagi pandamda rising and accelerating of MSME performance ki makhada state asige Directorate of Trade, Commerce and Industry na sinduna Vendor Development Program ama haudokre. Khongman John 5 Community Hall da ngasidagi hauduna haying fawba chathagadaba development program aduda tongan ba potlam kaya gi stall singsu hangduna mana semja sajaba potlam kaya su puthoktuna miyam da fanghanki. Tharam aduga mari leinana Chief Guest ki warol piraduna Directorate of Trade, Commerce and Industry gi DDO HOO wang khairakpam gozena haikibada lamdam asida thokliba thaudok wathok kaya leirabasu lamdam asida MSME gi makhada vendor hangliba singi mapangal kangkhat handaba yade khanduna thauram asi pangthokpani masina vendor ama hangba matamda kari changani amadi karamna hangani haibagi maramda mamutana khangba khaknatana tongan ba bank kaya na pitharakadoriba loan karamna lauthagani haibagi maramda su khanganaba hotnabani haiki masina natana tongan ba pothok kaya puthokliba amadi yoliba singna registration ningthina tawduna cannabis sing longmina si haiba wafam singsu fongdokki sige angang ano na sumay macam nabi ini itu saya angang dari cai mari umur sebelum dina mana sumay na wani dieng ka ma koi gidung tu boleh kan kita hai koi si nungai dia bawa ada ki macam nabi kan dina mai mama koi bukan kan macam doi no kan kan doi dah doi no hai ba Sisi mama mapaju lekem dalai katanya, enya untuk nak baca tanda biadi kusai bagi sepol dapat kena buero, bagi loan dapat buero, bagi sabun buero, ada everything mana mak, apa ini, hai, pada na hai, apa ini sabus, sisi nak baca ni ya, yang mesti apa ini life se, aduh no, cuma itu lagi dia bagi na tadi na. Government lagi, adagi NGO mayam lagi bersina, masai mayam tu lagi na sanggah na pun ada. Kau dah tahu kau sudah ni, ada na yang menguai apa, kaya ada dona na, masih program stay dia bagi lebih baik na hajar betul bagi deputy director bagi MCCI MCCI mana yang baru ni makan tahu pun ni mana baru ni mak kena oi bani na. Masih gimana misalnya saya cuma ada doa ini sebelumnya tapi kami yang nanti cari aduh aing aja kita berarti tukar nama kamada bagi GST dan terlibat ada ini potensi registration terlibat CW aing si hajar ada saya semua